Ngachi nungda wairam phongkhiba pandamgi pausedagi maruoiba pau khara khangacharaga miyamda khulo tamjage. Naga MLA sing Meetei MLA singasu unagadabani. Southern Tangkhul Naga Union Manipur. Manipur da thokliba irang asida neutral oina lairiba Naga furukki CSO sing amadi MLA singa nakan animakki MLA singa faminaduna warosin puraknaba honabiyu haina Tangkhul Naga Aje Longfen Southern Tangkhul Naga Union phongdorakti. Chingmaironggi Tangkhul Avenue da laiba Union asigi office da pangthokiba paugi mifam amada Union asigi chairman Somi Akangna phongdokibada Naga MLA singa kuki MLA singa ngasi nomanini ki mamangda Guwahati da unaduna wari sanakre haba pau phangle Matau adukumna tampaki MLA singa su unaraga wari sanaduna nakal animakka pau phawdoknaduna state asida peace and normalcy puraknaba thabak paikhatpiyu haiki Mahangna makha taraduna hauzik Manipurda laiba irang asina maram oiduna Tribal Affairs and Health Minister Masama Infalda Laitabana Maram Oiduna Tabak Tawdaba asi Thayam Lakri Travel Singna Masiga Mari Lainaba Loisang Singdagi Fangba Yaba Khudong Zaba Amata Thakaya asi Fangdana Lakri Hiramasigi Matangda Chief Minister Miyang Sangdan Travel Singna Fangba Yaba Khudong Zaba Khudingma Fanghanaba Pakhapa Yaba Tabak Thoram Sing Pakhapiyu Haina Su Pungning Chingsilakri Prime Minister Modi Kuki Singedabakta Saungna Leplabra Singne Imagi Maira Tara sujilaglaba Manipur gi irangi matangda nongmata wahi amata phongdorakhidaba Prime Minister Narendra Modi na tongkhaiba administration taliba kuki MLA Namcha Kip Jembu thagapa phongdorakpa asi Prime Minister Narendra Modi kuki singidamakta saungna leplabra haina chingnaba phawi haina imagi mairana phongdokre Ngachi nungthil pung 3 tabada Tera Amudo Akham Laikai leiba lup asigi office da pamisinga unaba amada imagi mairagi advisor Laurembam Sachirani na hai Nomanini asida thokliba thoaningdaba thokdoksingi manungda DMU campus da leiba mahiroi lup amagi office bom pakai handuna mahiroi ama hatpa amadi amana soangiba thawdo asi thamoi sokna nungaite thawdo asi akanba maungda condemn tawbaga loinana kanagumba thawdo asi makhatana thoanbiganum hauji aikhoina thengnariba lan asi aikhoi amasenate mapandagi changsilapa kuki singani haibasi kaupiganu haiki mahakna makhatana hai Tampakta leiba miyambuna phuba punba tawri aduga marida drug phaba changruba police ki team da kuki nupi singna talakli makhoibuna phaba punba tawdri hana lengakta fendaba phongdokhi amaramda imagi mairan hanadagi tanduna lakpa demand sing haibadi February 19 dagi phamba hawgadiriba assembly mifamda kuki singa tawnariba su makhatana sangdoktanaba akanba warip lawduna center da taksinba kuki MLA taragi mathakta action lawkhatnaba Prevalence and Ethics Committee ki report puthokna khanaba haiba demand sing thabak to ontokadabani hanasu taksingki Manipur dagi chieftainship mapum phana muthakadabani MTU mitop khandoktuna makhoigi maram damda halandringaida Manipur da makhal amatagi delimitation gi thabak hoba yaroi Myanmar amasu Bangladesh dagi mitop waina changsilakpa kuki zo singna hauji Manipur gi singi lamsingda Janariba hereditary ki sathang puthangna ningthau oibagi chanabi chieftainship asi khudaktagi mapum phan muthakadabani haina Meetei Traffic Union na thadorapa chero amana phongdorakli chero asina hai chanabi asina Manipur gi singi lamsingbu Myanmar amasung Bangladesh dagi haijilapa mitop singi hingtang from oidina sengatuna lairi Malengi mafam amatada chanadraba democracy gi mayokta yamna dictatorial oiba nungi joki chanabi ama ngasi phawba chanaduna leiba ase khwaidagi lebak thibani Kuki jo singi chieftainship ki chanabi asin kanagumba kuki jo singi ningthau amagi machanupa manga natraga taruk popa natragana hena popa tarabasu machanupa khudimak chawroklaga yum puraklaba matamda atopa khol amamam singat chaduna ningthau amam oigadabani haiba asini Asigumba chanabi asik ngasi phawba chanaduna leiba maramna chingi lamdam pumbada yelaumin nataba mitop miyangsa kayagi khongdafam sengatuna mitop ki ichaw ama thoanduna leiri masina mitop singi leiba sagai nijam gi yamlaba lalhaulup sing sengalakuna narco terrorism gi sathiwa saktam ama laurali leiba asibu malemgi narco terrorism gi map ta yaholakri masigumba thawong asi Indiana China thengnabagi geopolitics ta phongna sawgatuna lakni Chieftainship ki chanabi asi Manipur da khundariba naga kangluk singda laite aduga ariba kuki hariba kom cheru koireng anal chothe purum aimola singbada su laite chanabi asi Myanmar da lising mga sama pani fuguni pa da muthatkre Mizoram amasung Assam da na kumja lising mga sama pa yankhai mari da muthatkre loina na Tripura da na Chieftainship ki panchayat raj system onthokre
Manipurda Health Areas Committee 1978 citizenshipki chanavi asi muthananaba warip lawi. Makha tarakpada sahi asimaki January 10 Manipur Assembly na mapung phana muthanaba warip lawki. Loinana India ki President Act asibu mapung phana muthal hajina kumjal 1978 June Chaiche Taraga Marida Accent Piki Mapung Phaba Gadgets Notification ga sahi asimaki June Kunda Thoki Manipur ki Kuki Jo Singna Kundaba Mafam Chingda missing asi aduki matik akiba fangna hengalaki Khudam oina kumja 1978 kumja 2019 faubada hengalaki kulgi missing asi minau namna taba Imphal West da kunni Imphal East na 95 Bisnupur da 93 Thawal Kakching da 95 ni Nagana namna taba Ukrul da 13 Chenapati da 18 Tamenglong da 30 adubu mapandagi hajilapa Kuki Jo Singna Kundaba Churchampur da 550 Kampopi da 592 Tengnopal da 229 Chandel da 268 oiduna ka henda manadaba mawong da khul masing hengalaki Malem da khwadagi sauba democracy saliba leba asida hereditary ki dictatorial oiba chanabi asi ngasigi malem da Manipur natana laite khungangnangna panchayati rasting dana district council oina hongdokre hengalaliba khud masing asi yelomini Hariba Chingda Kundariba Naga Ichid Inau Singi Yumna Sajin Sayada Lady Hengalaliba Missing Sing Asina Joina Tarama Naga Kulkaya Taktokre Masiki Maik Laraba Kudam di More Amazon Kampopidat Laramba Nagagi Kulsing Taktokiba Asini Yellow Minataba Kuki Jo Sing Asina SD List Lana Yohanduna Lady Yellow Mi Oriba Naga Sing na Fampam Tokpa SD Ki Kudong Saba Punamaksud Lauri Meitei Singna Fampam Tokpa SD ki Khudong Chaba Punamaksud Sahi Humdraga Humdoi Supna Mundina Lauri Ngasidi Kuki Jo Sing Asina Yongna Laupu Tambagum Yelomi Singi Mathakta Landarautina Kuki Homeland Natraga Jalengam Ama Semna Bugi Damak Kulai Pabagi Landa Ama Yelomi Singi Mathakta Satharakri Lamdam Asina NRC Chatna Handuna Kuki Jo Singna Kundariba Lamchingda Ihan Hana Mito Khandokpagi Thabak Tawgadabani Makoida piriba ST ki khudong chaba khudima khudakta ki kalthakadabani Yellow minataba singna lenga ki khudong chaba lawba lenga ki loisanga thabak tawbo sing lawthokadabani hengalaliba mitop sing asi khandoktuna makoigi maramdamda halangadabani mitop khandoktuna makoigi maramda halandringaida Manipurda makhal amatagi delimitation ki thabak hauba yaroi lenga asi thopam thokpa logi oiba thabak thawdasi adu chapchana paikhalu haina lup asigi chero asina makha tarakri Nahasing mayai kaba singjak lapthoktuna tinjang kaijang daba khunai ama ohelasi MSF afaba khunai ama oiraknaba inkhalakliba nahasinggi achoba thodang lei mayai kaba singjak lapthoktuna tinjang kaijang daba leiba haibasi khunai asigi fajaba masakne haina Manipurgi Student Federation MSF na hairi ngasi February 15 da sanaroi singi numi Manipur Prayers Day ka mari lainana MSF na yumbu oiduna kumja 2018 dagi hauna sahi khudingi pangthokna lakpagum taruk suba Manipur Prayers Day Invitation Football Championship 2024 ge final match Manipur University ki hockey ground da MSF amasung KSA anigi marakta sanakhibaga loinana tryback da MSF na mai pakre hai mairoi lupsing MSF su KSA amasung AMS na saruk yaduna tha asigi kungo humdoidagi match asi haurakibani ngasi aroiba numike match asi haurakpagi thauramda Manipur University ki finance officer Professor Alangbam Nixon Manipur University gi sport department ki assistant director Dr. T.S. Pradip Manipur Cricket Association MNCN Laisang Them Ronel Manipur Trophy House ki provider Daya Thongnauzam Desam ki President Mayengbam Somorji, KSA ki President Tiam Johnson, Shuk ki President Ningthokjam Dana Kumar Meitei amasung AIMS ki President Oinam Nicholson na Presidium member Oina Saruyaki Hari. MSF na Thadoropa Chero asina makha taraduna Iramdam asigi Senaroi Singbu Malemgi Thakta Pukhatnabagi Wakolonda MSF na Iramdam asigi Senaroi Sing Matik Magum Haisingbagi Machat Ningsingba Oina Chai Khudingi Senaroi Singi Numiki Mari Lainana Football Tournament asi MSF na Mahairoi Lu Manga Amaga Punna Pangthoktuna Lakpani Nahasing Makoi Masana Asumba Lambida Lakjanaba Amadi Asangba Misa Ama Oiraknaba Thaudang Lawjagadabani Loinana Yumgi Mama Mapa Mahairoi Sangsing Yauna Ana Layengi Lamda Laribasingna Sutangai Fadabalei Chero Asina Makha Taraduna
ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯈꯛꯇꯅ ꯌꯥꯔꯛꯇꯕꯅ MSFꯅ ꯏꯪ ꯀꯨꯝꯖꯥ 2010ꯗꯒꯤ ꯗ꯭ꯔꯒ ꯌꯨꯁ ꯄ꯭ꯔꯤꯚꯦꯟꯁꯟ ꯀꯦꯝꯄꯦꯟ ꯍꯧꯗꯣꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯀꯦꯝꯄꯦꯟ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇꯒꯤ ꯀꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯧꯗꯣꯛꯈꯤꯕꯅꯤ꯫ ꯀꯦꯝꯄꯦꯟ ꯑꯁꯤ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯄ꯭ꯔꯦꯌꯔ ꯗꯦ ꯊꯧꯔꯝ ꯑꯁꯤꯒꯁꯨ ꯅꯛꯁꯤꯟꯅꯕ ꯌꯥꯝꯅ ꯆꯨꯁꯤꯟꯅꯕ ꯊꯧꯔꯝ ꯑꯃꯅꯤ꯫ ꯃꯔꯝꯗꯤ ꯂꯨꯞ ꯑꯁꯤꯅ ꯁꯥꯟꯅꯔꯣꯏꯁꯤꯡꯕꯨ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯄꯨꯈꯠꯅꯕ ꯃꯁꯥ ꯃꯎ ꯐꯕ ꯑꯃꯗꯤ ꯃꯆꯪ ꯊꯣꯛꯄ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯕ ꯇꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯅ ꯗ꯭ꯔꯒ ꯌꯨꯁ ꯄ꯭ꯔꯤꯚꯦꯟꯁꯟ ꯀꯦꯝꯄꯦꯟ ꯑꯁꯤ ꯑꯃꯨꯛ ꯄꯥꯡꯊꯣꯔꯛꯄꯅꯤ꯫ ꯀꯦꯝꯄꯦꯟ ꯑꯁꯤꯒꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯆꯠꯇꯨꯅ ꯄꯣꯁꯇꯔ, ꯁ꯭ꯇꯤꯀꯔ ꯀꯦꯝꯄꯦꯟ, ꯃꯍꯩꯔꯣꯏ ꯁꯪꯁꯤꯡ, ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯄꯥꯡꯊꯣꯔꯛꯈꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯄꯤꯔꯤꯕ ꯆꯩꯊꯦꯡ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯑꯦꯁꯦ ꯀꯝꯄꯤꯇꯤꯁꯟ, ꯗꯤꯕꯦꯠ ꯀꯝꯄꯤꯇꯤꯁꯟ, ꯇꯣꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ, ꯁꯦꯃꯤꯅꯥꯔ, ꯗꯤꯁꯀꯁꯟ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯂꯨꯞ ꯑꯁꯤꯅꯁꯨ ꯃꯇꯝ ꯃꯇꯝꯒꯤ ꯆꯨꯅꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝ, ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕꯒꯤ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯁꯥꯟꯅ ꯁ꯭ꯄꯣꯔꯠꯇ ꯈꯨꯗꯝ ꯑꯣꯏꯅ ꯃꯨꯛꯅꯥ, ꯁꯒꯣꯜ ꯀꯥꯡꯖꯩ, ꯌꯨꯕꯤ ꯂꯥꯛꯄꯤ, ꯊꯥꯡ ꯇꯥ ꯑꯁꯤꯅꯆꯤꯡꯕ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯌꯣꯛꯈꯠꯄ ꯇꯉꯥꯏ ꯐꯗꯦ꯫ ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯩꯔꯛꯂꯕ ꯌꯦꯜꯍꯧꯃꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯁꯥꯟꯅ ꯑꯁꯤ ꯇꯨꯡꯒꯤꯗꯃꯛ ꯏꯁꯥ ꯏꯁꯥꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯕ ꯆꯪꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯊꯝꯂꯛꯂꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛꯇꯅꯤ꯫ ꯃꯈꯣꯏꯅ ꯇꯨꯡꯒꯤ ꯌꯨꯝꯕꯤꯅꯤ꯫ ꯃꯈꯣꯏꯅ ꯈꯨꯟꯅꯥꯏ ꯑꯁꯤ ꯑꯐꯕ ꯑꯃꯗꯤ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏꯔꯣꯜ ꯑꯃꯒꯤ ꯁꯛꯇꯝ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒ ꯂꯣꯏꯅꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯇꯉꯥꯏ ꯐꯗꯦ꯫ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯅ ꯂꯦꯞꯇꯅ ꯃꯤꯌꯥꯝꯒꯤꯗꯃꯛ, ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛ ꯑꯃꯗꯤ ꯅꯍꯥꯁꯤꯡꯒꯤ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯕꯨ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯊꯝꯂꯛꯂꯤ꯫ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛꯅ ꯃꯥꯌꯣꯛꯃꯤꯟꯅꯔꯕꯗꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯂꯝꯗꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯉꯝꯒꯅꯤ꯫ LMG ꯂꯥꯏꯠ ꯃꯥꯏꯟꯗꯦꯗ ꯒ꯭ꯔꯨꯞ LMG ꯃꯅꯤꯄꯨꯔꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ, ꯁꯛꯇꯝ ꯑꯃꯗꯤ ꯁꯨꯒꯨꯅꯨ ꯃꯤꯌꯥꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯨꯟꯁꯤ ꯀꯌꯥꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯈꯨꯜ ꯉꯥꯛꯂꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯀꯣꯠ ꯌꯥꯎꯅ ꯃꯩꯇꯩ ꯑꯊꯧꯕꯁꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯝꯞ 15 ꯔꯣꯝ ꯑꯃꯗꯤ ꯁꯨꯒꯨꯅꯨꯗ ꯃꯊꯧ ꯇꯧꯔꯤꯕ ꯁꯨꯒꯨꯅꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ, MR, ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯑꯃꯗꯤ BDF ꯄꯥꯔꯁꯣꯅꯦꯜꯁꯤꯡꯗ ꯉꯁꯤ ꯂꯨꯄꯥ 50,000 ꯔꯣꯝꯒꯤ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯑꯆꯥ ꯑꯊꯛꯁꯤꯡ ꯇꯦꯡꯕꯥꯡꯗꯨꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ ꯍꯥꯏꯅ LMGꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯑꯦꯗꯚꯥꯏꯖꯔ ꯋꯥꯏꯈꯦꯝꯆꯥ ꯁ꯭ꯌꯥꯝꯖꯥꯏꯅ ꯂꯨꯆꯤꯡꯗꯨꯅ ꯆꯠꯈꯤꯕ ꯉꯁꯤꯒꯤ ꯇꯦꯡꯕꯥꯡ ꯈꯣꯡꯆꯠ ꯑꯗꯨꯗ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯑꯦꯗꯚꯥꯏꯖꯔꯤ ꯕꯣꯔꯗ ꯃꯦꯝꯕꯔ KK ꯋꯥꯍꯦꯡꯕꯝ, ꯄ꯭ꯔꯁꯤꯗꯦꯟꯠ L ꯀꯨꯟꯖꯦꯁꯣꯔ Sarama, ꯁꯦꯀ꯭ꯔꯦꯇꯔꯤ OZ ꯁꯣꯔꯥꯏꯈꯥꯏꯕꯝ, ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯀꯦꯁ ꯅꯥꯎꯔꯦꯝ ꯁꯔꯨꯛ ꯌꯥꯈꯤ꯫ ꯂꯣꯏꯅꯅ ꯈꯣꯡꯆꯠ ꯑꯗꯨꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯃꯥꯏꯀꯩꯗꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯉꯁꯤꯒꯤ ꯈꯣꯡꯆꯠꯂꯣꯏꯁꯤꯡ ꯑꯗꯨꯅ ꯁꯨꯒꯨꯅꯨ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯋꯥꯄꯣꯛꯄꯤ, ꯁꯨꯒꯨꯅꯨ ꯀꯩꯊꯦꯜ ꯑꯃꯗꯤ ꯁꯨꯒꯨꯅꯨꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯜ ꯉꯥꯛꯂꯤꯕꯁꯤꯡꯗ ꯇꯦꯡꯕꯥꯡ ꯄꯣꯠꯂꯝꯁꯤꯡ ꯈꯨꯠꯁꯤꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯃꯤꯅꯤꯠ 2 ꯂꯦꯞꯇꯨꯅ ꯊꯧꯅꯤ ꯊꯧꯔꯝꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯖꯤꯠ ꯁꯣꯔꯥꯈꯝꯕꯝꯅ ꯍꯥꯏꯈꯤꯕꯗ ꯊꯥ 10 ꯁꯨꯖꯤꯜꯂꯛꯂꯕ ꯂꯥꯟ ꯑꯁꯤ ꯉꯁꯤ ꯍꯌꯦꯡ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕꯒꯤ ꯃꯃꯤ ꯎꯗ꯭ꯔꯤ꯫ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯜꯁꯤꯟ ꯄꯨꯔꯛꯄꯗ ꯊꯥ ꯀꯌꯥ ꯆꯪꯈꯤꯒꯅꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯂꯩꯉꯥꯛꯅꯁꯨ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯍꯟꯕ ꯉꯝꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯨ ꯂꯩꯇ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯩꯇꯩ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯆꯪꯁꯤꯟꯗꯨꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ꯫ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯀꯦꯁ ꯅꯥꯎꯔꯦꯝꯅ ꯍꯥꯏ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯤ ꯃꯨꯠꯊꯠꯅꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯇꯝꯅꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯍꯧꯖꯤꯛ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯃꯤ ꯈꯔ ꯈꯛꯇꯅ ꯃꯥꯌꯣꯛꯅꯐꯝ ꯊꯣꯛꯇꯦ꯫ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯨꯀꯤ ꯅꯠꯇꯕ ꯑꯇꯩ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯊꯦꯡꯅꯃꯤꯟꯅꯕ ꯆꯪꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯄ ꯍꯥꯏꯕꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯊꯥ 10 ꯁꯨꯖꯤꯜꯂꯛꯂꯕ ꯂꯥꯟ ꯑꯁꯤꯗ ꯑꯇꯩ ꯐꯨꯔꯨꯞꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯗ ꯇꯧꯔꯤꯕ ꯁꯄꯣꯔꯠꯀꯤ ꯃꯑꯣꯡ ꯑꯁꯤ ꯃꯩꯇꯩꯁꯤꯡꯅ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤꯒꯨꯝꯅ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛꯅ ꯀꯨꯀꯤꯁꯤꯡꯒ ꯃꯥꯌꯣꯛꯅꯃꯤꯟꯅꯔꯕꯗꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯂꯝꯗꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯉꯝꯒꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯕꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛ ꯀꯥꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫